ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ इम्फाल मियोई लाख कयाना फसफागी मायोक्ता खोंगचत चतख्रे इंडिया लेंगाकना मसागी मरमदम ओइना उरक्तबदगी मणिपुरदा मरोमदम लेंगाक चननबगी वाफम थोलकपनि हाइना नंदोलुवांगना फोंदोखरे कंगला फूड प्रोडक्ट्स की गेट बॉम्ब थमलमले हाय कुकी एमएलए सिंगना खोंजंग चांगसिनख्रे निंगथौजा लंचागी डॉक्यूमेंटरी चरा इयोंग कोलकाता इंटरनेशनल फिल्म फेस्टिवल दा उठ्रे मणिपुर की इरांग सेंटर स्टेटना लोइसिनगदबनि हाइना कोर्टना फोंदोरगे कुकी यूजी सिंगी सेनखाइना टैंकर सिंग थाव सिंगलोइदौरी यूनाको रेसिडेंशियल स्कूल की महिरोई सिंगना सवंगबुंगदा लेबा रिलीफ कैंपता मतेंग पांगख्रे बीजेपी ने कुकी कीरीब करीगिनो हाइना ओजोइना हंख्रे मणिपुर की लौमी सिंगी लुपा करोड़ 38,38,00,000 थादोखरे हारि इंडिया की पार्लियामेंटरी पुवारी दा अहान बथौदोक राज्य सभा की चेयरमैन जगदीप धनखड़ मथक ऑपोजिशन मेंबर 35 थाजदबगी मोशन थांगलखरे अमदी इम्फाल तुरेल की सिंह ngorok thakpa kinare telepati hapta gi mapadana miyoi gyana iruja sile phata haudi samsile haba wafam su phongdorole Kurumzai morning newspaper reading meeting tabiri bamadi tabiri singbo pusparani lai shomna taram nausari maroiba pau sing miyam da hoji sandu pijari नंबोल पुलिस स्टेशन की मनुंग चना लेबा नंबोल फोइजिंग मखाले कायदा लेबा सा थकसाबा कंगला फुड प्रोडक्ट्स के गेट ता ngarang ayuk hand grenade amaga city amaga thamlamle hari city asigi mathakta hand grenade adu thamlamba do ngarang ayuk thengnarakhi bani last warning haina thabaga loinana telephone number amasung atopa warol kharasu iramba thengnakhi adu moinama bomb adu kanana thamlamle bano haiba khangba ngamdri सेल की डिमांड का मरी लेना बॉम्ब अदु थमलंबा ओरंबा याय हाइनरी हैंड ग्रेनेड अदु नंबोल पीएस ना सोय अंगाम यावदना लौखलाबा मतुंगदा थौदो अदुगी मतांगदा केस अमसु लौकतुना थिजिनबा हौख्रे ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको COISR पोइरे लेमरोल अपुनबा मेरा पाइपी MSF अमदि अमो फाना पुन सिंदुनै फालदा फसफा की मयोक्ता खोंगसा सतख्रे मियोई लाक्या की खोंगसत असिगा मरी लेना फांगथोकपा मियाम तिनबा थौरम अमदा अमुकोगी प्रेसिडेंट फैरोइजम नंदोलुवांगना इंडिया लेंगांगना मणिपुर बो मसागी लेबाक अमा ओइना उरक्तबदगी मणिपुरदा मरोमदम लेंगाक चननबगी वाफम थौलकपनी पुवारी ओइहौरगदबा मियाम की खोंगसत असि लमदम असिगी तंपाकी कासिन कोया सिनबा थुंगना मियोई क्याना ngarang ayuk pung 10 nangnanaba थाव ग्राउंड तमना थमजिनरके थाव ग्राउंड मियाम पुलबा मतुंग अयुक पुंग 13 रोम तारक पादवाइदा रैली अदु खोंगसानबा हौखि रैली अदुदा टेररिस्ट की थवंग यानिंग डे फसपा 1958 लौथो चटनाबा यादबा एक रिपील तो इरोमदोम लेंगाक सभा हाइबसी फंगफम थोकपा हक अमनि हाइबना सिंगबा खोलाउ सिंगलाउखि रैली असि थाव ग्राउंड दगी हौरगा खुयाथोंग तमना लाकलगा नगा मपालोमदा लाखि ओवर ब्रिज योरबा मतुंग कंगलागी नुंगसुप थांगबा सना थोंगलोमदा चटलगा नॉर्थ एओसी तमना चटखि मदुदगी खुमलंपाकी मेन स्टेडियम तमना लाकलगा मफम अदुदा मियामगी अचोबा मिफम अमसु पांगथोखि मिफम असिदा लमदम असिगी तोंगा तोंगानबा सिविल सोसाइटी ऑर्गेनाइजेशन सिगी लुसिंगबा क्याना मियामदा वांगांगखि रैली असिदा मियोई लाख याना तिनखिबा मरमना खुमलंपाक मेन स्टेडियम दा मिफम हौरबा फावबदा थाव ग्राउंड दगी मी थोलकपा लोइनखिदे खोंगसेट असिदा फामदबा थौदोकसिंग थोक्तनबा पुलिसना मफम क्यादा कनबा मोंगदा सेक्शन थौरांगसिंग लौखतखि मियोई लाख यामरुम तिलबसु पामदबा थौदोक अमता थोखिदे अदुम ओइनमक रैली असिदा वानथरकपा यावबदगी मियोई तरा जेमनिस्ता पुखतुना लाइकनखि हॉस्पिटल फास्ट एड पीरबा मतुंग मखोई खुदिंगमक मयुम मयमदा डिस्चार्ज तौखि खोंगसत असिदा मणिपुर की तंपाकता खुंदारिबा कबुई तांखोल मैतै पांगलना चिंगबा तोंगान तोंगान फुरुप कांगलुप की मियोई क्यामरमसु सरुक याखि
Tongan tongan ba mahiloisang singi mahirusing ukil sing sanaroi singsu charuk yaki. Khongset asina lakpada lambigi nak yet talariba lekai gi miyam na isingi enduna. Khongset loi singi mateng pangke. Khongset asiga mari leinana nandona makata na hai Manipur da thokliba irang asi loisinduna tangdu leitaba hanjil hanana bagi matangda amuko amadi masiga satminariba lupsing asina khongjang kya sangsinba leikrabani loinana memorandum kya su masing thingamdana pisin khrabani India government Manipur butati tawina tawbiganu haiduna slogan kya marumsu lisang sitna lautuna lakibani adubu hauju phawba India government asina Manipur miyambu tathi tawina tawbiri masigi mayek laraba khudam ama oina tamthirba Armed Forces Special Power Act mafam khara damuk nongna salairakli India government na furup kanglup kharagi lalahulup kharada insinduna lana lamjing laga Manipur da khundariba furup masel khana hananaba honari masidagi furup kharana khulai paraga hatna sunabagi thabaksing asi satharakibani Manipur gi tunglamchat asi Manipur gi miyam khaktana lepsagadabani atai atopa miyoi singna tungi laibak lepkadaba natte maram masina India lengangna communal card sisinarga masoi tahanbagi thabak khak tawroidobani haike Haujik thokliba irang asina miyoi kya sikre kaya amana sokre kaya amana mafam khangdana lairi haiba wafam su phongdokhe Congress na lusingliba India vlog na Rajya Sabha ki chairperson Jagdeep Dhankar gi mayok tangarang no confidence motion thangat kre Congress Trinamool Aam Aadmi Party Samajwadi Party DMK amadi RJD gi puna MP yankhai henbana khuyek piduna ngarang no confidence motion Rajya Sabha gi secretariat ta pisin khibani Hiramasi gi matangda Congress ki lusingba Joyram Ramesh namha ki official X account da hai chairperson ki thawong pawasi makatana pichari Asina India vlog te yauriba party khudimagna no confidence motion asi pisin bata kibani masima India vlog ki oinadi yamna nungaitaba khongthang amani adubu parliamentary democracy asi kanana bagi damak tangai fadana paikhat kiba thaurangni haiki Trinamool gi MP Sagrika Gosna hai lenga asina India gi democracy bu hatok paga pangkhak oire MP singna parliamenta miyami kholaw pukhatpa phanghandre haina su phongdokhe Tha asigi mapan ge hinda mayang Imphal Assembly constituency gi sagai sabi lambi dagi sangsilaga leiba AC asiga tainaba karangi nga farm sing leiba mafam amada masakhang daba sing khud thokna kibagi thaudok adu mayang Imphal gi miyamna yaningdaba phongdorakle Kuman United Clubs and Maira Paibi Association KUCMA na thadorok pa cherol amana hai mayang Imphal asiga tainana leiba karangi nga farm sing leiba mafam amada masak khangdaba sing khud thokna kibagi thaudok ngarang pham kiba mayang Imphal miyam gi mifam na condemn tawi asigumba laibak thiba thaudok asi lamdam asida mohana thoan bidanaba mari leineba singna hona biu chin kuki narco terrorist singna tokhaiba administration tanbagi mingda maitei puru ki mathakta lan satharagli asigumba chairak asida khoi masel lingzen manadaba wakhalon dinadaba thaksi khasi naidabagi mawongda amadi yeknaba masakhangdaba manbagi thawong sing asina maitei furup asibu maru phangna muthanana honariba kanglup natraga agency sigda hena khudong saba pibo oina thokani maram maduna tungda amu hana sigumba thawdo asi thohan biganu haina su phongdokhi Jiri bam gi jakura dhor da pikpangang yaw na micham taru kuki terrorist sing farba matung minung si leitan hatok pikibagi thaudok ta sena ba miyoi sing phaw haiduna uripok apun balop UAL amadi uripok nupi apun balop UNAL na sinduna uripok canteen corner da sathariba khuthang sara henbagi khongjang numit kunga mangani sukre khuthang sara henbagi khongjang asida samaj tengbang lof
Asom lekai na ayuki sarukta yaki loinana nungthildana uripok sinam lekai nupi singna khuthang chara henki. Asom lekai len manga amadi taruki nupi singna numidangi sarukta khongjang asi chathagani. Mara leitorba miyoi kya lanjena handuna refugee oheliba simiyoi bagi hak matpani. Lengak subli paiba ngamdaba Chief Minister pham thadokadabani. Prime Minister na thubada Manipur da laktuna irang asigi waroisin puraknaba honadrabadi miyam ga loinana khongjang changsinanaba sem sare haina Communist Party of India CPI Manipur State ki hanagi Secretary L Sotil Kumar na phongdokre. Irabad Babal da ngarang Human Rights Day ga mari lenana pangthokiba protest and demand day gi thorom da Sotil Kumar na hai Mamang sahi ki May 3 dagi hoduna kuki narco terrorist singna landarak padagi miyoi kya khudong thiba nangli irang asina maram oraga mara leitroba miyoi kya lanjena handuna refugee oheli basi miyoi bagi hak matpani tholiba watho asigi waroisin ama purakna bahaiduna miyamna kayarak hana leiba asigi Prime Minister da taksilabasu ngasi phawba thabak amata paikhatana leiri Manipur ki irang asi political ki solution ama puraktuna loisilamba yarabani adubo masigi ona tainhabada irang asi matam sangtha handuna leibagum mami tari state asigi naha lak taragi mathakta thabak phangdana leiri Jiribamda thokiba tamthiraba thodok amadi national highway singda mapung phana sathok sasin tawbada yet papidi basigi matangda paliba BJP gi lenga asina ngasi phawba thabak paikhatri Masidanatana Manipur da tokhaiba administration tariba kuki MLA taragi portfolio phawba lokthokpa ngamdana leidi irang asigi mingdaba farzon khaidoktuna lamdam asi ani thoonbagi pibam da thamli masi pumna masi human right matpagi khudamni Manipur da tholiba irang asida karisu tawba ngamdraba amadi lengak subli paiba ngamdaba Chief Minister pham thadokadabani Manipur gi irang asigi waroisin puraknaba PM na thubada hotnadrabadi miyam ga loinana kanba khongjang sing sangsilagani senjau paiba Adani group na privatization ki khudong saba logduna sathariba senja thumja ki mayokta joint parliamentary committee semduna thubada thigal hangadabani asigidama Leiba asigi mafam sinba thungna Human Rights Day gi thorom asi pangthok lebani haiki Kunai asida third gender singisu sabsaba ligen hak lei mioi kanglup asibo hanthana khak yengloi dobani makoigi constitutional hak adu ngakadabani haina Manipur State Legal Services Authority masalsagi member secretary Alek Muivana phongdokre WAPHAM National Legal Services Authority nalsagi lamjing makhada masalsana sinduna constitutional and legal rights of LGBTQ haiba thimda Lampel Patalaiba ADR building ki conference hall da ngrang pangthokiba Human Rights Day ki palan thoram amadi sensitization da mahakna phongdokkibani thoram asiga mari lenana Elek Muibana hai aikhoina ngasi leiriba khunai asida third gender singisu chapjaba legal hak sing lei state asida leiriba legal aid provider singda lesbian gay transgender LGBTQ na chingba third gender sing gi constitutional amadi legal hak adu mayek seng na khanghanana ba pandamda Human Rights Day ga mari leinana
Ngasigi sensitization asi pangthokpani mioi kanglup asibo ekoina hanthana khak yengloidobani makhoi constitutional hak adu ngakpigadabani haiki leiba asigi foreign marriage act amadi special marriage act ki manungda same sex luhongbagi ayabadi yaude India gi Supreme Court nasu hauzik phawbagi oinadi same sex luhongbagi ayaba piba leitri adubu mioi kanglup asida freedom of speech and expression yauna atopa hak singdi chapchana piri leiba asigi constitution na makoi gi damak piri ba hak sing asi third gender sing nasu mayek sengna khangba changi haiki ngasi maksu khunai asida third gender singbu khetnaba mijengda thabak mafam na chingpa kayada sexual assault amadi violence ki thawong sing chathabagi pau ekhoina tari maram asina lamdam asigi leiriba legal aid provider singna third gender singi constitutional amadi legal hak sing mayek sengna khangba mathau tai Southeast Asia gi leiba kharadadi mioi kanglup asida makhal kya gi khudong saba piduna thawrang kaya leptana lakhalakli India gi oina su third gender singda bot thadabagi hak piduna thabak thorom kharadi adumak paikhatpagi mami tari khunai asida third gender singi su ekhoi pumnamaka sab manaba hak lei mioi kanglup asibu ekhoina manaba mityengda yengba mathau tai haina su mahangna makha tana phongdokhi Manipur da Bengal Eastern Frontier Regulation 1873 gi makhada inner line permit chatnaba haunanabagi ayaba pikibagi maharak subaning singkumol lakpada luptara humdoina demand asi fangnanaba hanabada thawai katkraba amadi asok apan mayokna kraba pumna maki mafamda ikai khumnaba utre International Peace and Social Advancement Ipsagi office ta somba thorom pangthoktuna INP gi hoda thawai na pontha pi kraba sapam Robin Hood ki mafamda hailei katuna ikai khumna ba utkiba asida pandam akomlov ipak KSA loyalov kanglamai kil CLK edo axil mikal amadi SWA gi thomi singsu saruyaki Luptara homdoi asina khuyek pinaduna thadorakpa cherol amana hai kumja lising ama chamapan maripudagi hauna kanglai pakta Bengal Eastern Frontier Regulation 1873 gi makhada ILP satna halu haibagi demand tawrakhibani adubu India lengang na ILP asi authority amatana Manipur da satna hanba ngamloi harakhiba laikhrabani madumagna regulation asiga manaba bill ama pass tawnanaba Manipur lengakta taksinduna lakhibani masigi matung JCILPS na kanahonaduna singmi tamigi marakta wakhal taminaraga Manipur People's Bill 2018 State Assembly da yetnaba laitana pass tawki adubu governor da submit tawduna India gi president da forward tawkhibadagi bill adu panduna laiki masigi matung Citizenship Amendment Bill CAB 2016 pass tawnanaba India gi parliament ta honarakpadagi achoba iho ama awang nompokta lakhibani CAB gi mayokta luf marifuga humdoina punduna Manipur Peoples Against CAB Manpef kaubalup ama semduna khongjang kaya sangsinki masidagi chatnaba yaroi hairamba ILP adu Manipurda satnanabagi ayaba leiba asigi parliament afiki maram masina December 8 bu sahi khudingi numit asida palan asi pangthorakli Laiba sigi president gi order matung ina Manipur da Bengal Eastern Frontier Regulation 1873 asi satnare haina ayaba pibaga loinana kumjali singani taraga mapan December 18 da Manipur ina line permit guideline 2019 gi Manipur Gazette phongkhibani adubo sahi manga fajilaklaba phawba ILP asi mapung phana sana hanba ngamdaba asi laibak thibani Phajaba ek amadi lo kaya semlabasu chanahan gadoriba mioi sing aduna fukchal sengdrabadi kanaba phangloi lising ama chama panyankhai ga mathoida base year oiraga guideline semduna ILP asi mapung phana chanahan ba haibasi lamdam asigi miyamgi apambani NRC update tawba haibasi araiba thabak ama nate thawrang asi paikhana bohannabada leibak ki lenga ki achoba thodang mathau tai Center gi ayaba lawduna mapung phaba infrastructure amadi staff sing thawrang tawduna misang mikhai naidaba mawngda section NRC update tawbagi thabak asi pangthok pachangi hainasu makha takhi
Manipur gi kuki MLA singna New Delhi gi Jantar Mantar da wakat mifam famduna khongjang sangsin khibaga loinana separate administration gi demand tawkhre khongjang asida kuki MLA tara gi manung da tare na saruk yakhibaga loinana kuki singi kholau India lenga na tabidre wari sanana bahona bada India lenga na kuki gi suda leiba militant sing asina crime kya sathaba sina wari sanaba yadabani haibo WAPHAM phongdokhi haina haire West Bengal Government के Information and Cultural Affairs Department सिंधुना कोलकाता दा था सिगी मरी दगी तरामा थोई फाव चथरीबा कुंथ्रा सुबह कोलकाता इंटरनेशनल फिल्म फेस्टिवल निंगथौजा लंसा की डॉक्यूमेंटरी फिल्म चरांग योंग उतुना अयेंग बसिगी पुकनिंग सिंगसिनख्रे हौकिबा कुमजाली सिंगमा चमापन मबुद्रागा मंगादगी हौदोखिबा फिल्म फेस्टिवल असिदा मालेम की तोंगान तोंगान पा लेबाक सिंगी ममिंग लेरेबा फिल्म मेकर सिंगना पुथोकपा फिल्म सिंग उतले लोइनना फेस्टिवल असिदा कंपटीशन की कैटेगरी कयासु याउरे निंगथौजा लंसाना पुथोकपा चरा योंग लूम्स एंड लाइफ हारिबा फिल्म असि मणिपुर गे नुपी सिंगना ngalingay matamdagi hauzik phawbada honglakliba phi sabigi mawong asi utpa film ni film asi lamdam asi gi maming leraba musician B Janta Kumar Saramana compose tawba isai amana haudokli loinana film asida phi sabi singna sakpa isai amadi khungangi fajaraba sil kaya aduna ayeng basingi pungning singsilli wari sing asi pawasi makhata na pijari निंगथौजा लंसाना मणिपुर की ममिंग लेरबा मुतुआ बहादुर की खुथांगदा फिल्म असिदा लीदुना खंगहली लोइनना फी साबदा सिसिनबा खुसु खुलाई कया मरुमबुसु मसक ताकली फिल्म असिगी मतंगदा वांगांगलादुना निंगथौजा लंसाना हाई मणिपुर दा हौजी ओरिबा तंगदु लेतादबा फिबम असि मखाताना सही मंगारोम सथरबदी असिगुंबा ट्रेडिशन असि लेगदबा मानदे हौजिक्ति लमदम असिगी मियामनसु फी साबगी सिनफम असि थोइना पामनरक्त्रे मरम असिना असिगुंबा सिनफम असि तुंगी मिरोलगिदमक डॉक्यूमेंट तौदुना थमहौननबा मणिपुर की डायरेक्टोरेट ऑफ हेलूम एंड टेक्सटाइल्स के मिजेंग मखादा डॉक्यूमेंटरी असि नमखिबनी मखातानसु डॉक्यूमेंटेशन के थबकसिंग लेप्तना सथखिगनी अदुबो हौखिबा था तरा निपालोम असिददी इरांग असिना मरम ओइरगा खुदोंग सादबा कया मरुम मायोकनरे हाइना फोंदोखि था तरा निपान हेलगलबा मणिपुर की इरांग असिगी वरोइसिन पुरकनबा सेंटर अमदी स्टेट लेंगाकना होनगदबनी कोर्टना इरांग असि लोइसिनबा ngamloi हाइना सुप्रीम कोर्ट की चीफ जस्टिस संजीव खन्ना अमदी जस्टिस संजय कुमार ना फोंदोखरे टाइम्स ऑफ इंडिया ना फोंबा पाव अमगी मतुंगिना वाफम असि सुप्रीम कोर्ट की चीफ जस्टिस संजीव खन्ना अमदी जस्टिस संजय कुमार ना सुप्रीम कोर्ट की सोलिसिटर जनरल तुषार मेहता अमदी एडिशनल सोलिसिटर जनरल ऐश्वर्या भाटी दा वाफम असि फोंदोखिबनी हाये नेशनल हाईवे सिंह कुकी खुलाई पाइबा लुप कियाना गवर्नमेंट ऑफ कुकी लैंड की मिंग नमदना एक्सटोर्शन तौबगी सांग वांखलकपना टैंकर सिंह पावसी मखा तामिनसे
थाव सिंबा चटपा लेपगी फिवम दा लेरे टैंकर ड्राइवर अमना फोंदोरकपगी मतुंग इना कुकी रेवोल्यूशनरी फ्रंट के कदर सिंह ने हाइजबसिंगना नेशनल हाईवे अनिमक्ता खोंगचट की ओइना लुपा लिसिंग 12 नमदुना लौरे सेल लौरिबा कांगबो अदुना पीबा मनी रिसिप्टा गवर्नमेंट ऑफ कुकी लैंड डिपार्टमेंट ऑफ रोड एंड ट्रांसपोर्ट 2024 हाइना थारी रिसिप्ट असिदा मखोइना लौरिबा सेनफम अमसुंग गाड़ी मखल सिंह अदु रेकॉर्ड तवी हाइबा सेनफम असि अयाम्बना इम्फाल दिमापुर लंबीदा लाकपा ऑयल टैंकर सिंगदा सथै हाइबा लुपा लिसिंग 12 की सेनफम असि पीद्रगदि गाड़ी चटपा थिंगे मणिपुर लेंगा की नत्रगा सेंटर की मखादा लेरिबा फोर्स अमतना कुकी यूजी सिंगना लंबीदा गाड़ी खामलगा नमदुना टैक्स खोंबगी थबक असि सथरिबा असि थिंगदे कुकी यूजी की कदर सिंगना लंबी असिदा तौनिंग बा तौई लंबी असि कुकी न थिंगदे हरिबसि मखोइगी चावरबा सेनफम अमा नुमित खुदिंगी कारिबा असिनने इंडिया गवर्नमेंटना थिंगद्रिबसिना कुकी सिंगना तौबा खुदिंगमक याबनने असिगुम्बा फिवम असिना मरम ओइरदुना ऑयल टैंकर सिंग गाड़ी चेनबा लेबलकपा याबगे ओइथोकपा लैरी पनबा याबदी कांगपोकपीदगी चुराचानपुर चलिबा लंबी असि कुकी सिंगना मणिपुर लेंगा की मखादा थबक तौरिबा कुकी कम्युनिटी की मियोय सिंगदगी थागी ओइना मखोइगी तोलब सिंगदगी चादा 15 सिंग चांगदा कक्लगा सेमबनी हाइना फोंदोखिबा लेख्रे मसिगिसु मथक्ता नेशनल हाईवे सिंगदगी मखोइना मिचम मियामदगी नमदुना सेल खोमलिबसिना लानगी खुसु खुलाई सिंग लेसिननबा ओइरंबा याय हाइनसु फोंदोकले था 18 मपुंग फाजिलक्लबा मणिपुर की इरांग असिना मरम ओइरगा लांजेनादुना प्री फैब्रिकेटेड हाउस दा लेरिबा इनमेसिंगदा यूनाको रेसिडेंशियल स्कूल चनुंगी माइकीदगी नोमदा संगद्रबा याद्रबा तंगाई फदबा पोलम सिंह मतेंग पांख्रे मणिपुर दा थोगलिबा था 18 मपुंग फाजिलक्लबा इरांग असिगी सैथेंग नंगलबा लौमी सिंगिदमक सेंटरना कंपेंसेटरी पैकेज ओइना लुपा करोड़ 38 लाख 47 मणिपुर लेंगांगना हाइजरकपदगी थादोखरे हाइना यूनियन मिनिस्टर ऑफ स्टेट फॉर एग्रीकल्चर एंड फार्मर वेलफेयर रामनाथ ठाकुरना ngarang लोक सभादा इदुना पीबा पाखुम अमदा फोंदोखरे कुकी एमएलए ना मणिपुर थुगाइगे हाबदा बीजेपी पार्टी ना वहाई अमता ngang मी हालगा मखौ पोंगना लाउबा एमएलए सिंगी मथक्ता वहाई अमता हाइबा ngamdaba बीजेपी पार्टी ना कुकी असुक यामना किरिबा करिगिनो मणिपुर असि कुकी ना पालबरा हाइना हानगी मिनिस्टर ओक्रम जोइना वाहंग तौरकली वाफम असि नाउरिया पाखंग लाकपा एसिगे कोऑर्डिनेटिंग कमिटी ना सिंदुना असेंबली कॉन्स्टिट्यूएंसी असिगे हानगी एमएलए आरके अनंगी मयुमदा पांगथोकिबा इंटरनेशनल ह्यूमन राइट डे गी थौरमगा मरी लेनना ओ जोइना फोंदोखिबने मियोय लिसिंग क्या हिंगलिबा इफाल तुरेल गी सिंगदा कनागुंबा खरना लेखोम लेनांग नैसिलगा थादोरकपना ngawrok ngawna urakpadagi thakna chanabada sisinaba yaraktre miyamna hu oina unarakle mahusaga manadaba turel asigi ising machu olaklibasi mapung oina thongju assembly constituency ge mafam kyada ising pinanaba ising singkhaliba mafam haibadi ningom thonggi maya adwaida ningthina uba phangli manak adwaida leiramba miyoi amana phongdorakpada कैमेरा की ममांग इम्फाल तुरेल की इसिंग असी थकना चानबा याद्रे हाबदो खुजोकना कल्लगा यंगहनखी इसिंग हाबदी मचू लेते मनम लेते हाइनरिबनी अदुबो मफम अदाइदा उरिबा इम्फाल तुरेल की इसिंग मचूदी लेखोम लेनांग थितपगी मचूगा मानरे हाइबा फिबम असिमक ओइद्रगसु टेलीपति की एरियादा लेबा तुरेल असिगी इसिंग मचूसु साथीना ओले निंगथमथागी मतम हाइबसी महौसाना इसिंग थेलबसु लूरबसु इसिंगी लेखादु फावबा उबा फंगनबने अदुबो इम्फाल तुरेल गी सिंग असिददी लेखा उबा मफम अमा फावबा याउद्रे संगो मचुदौना ngawrok ngawbadौना उरे लेखा उद्रे थोंजु असेंबली कॉन्स्टिट्यूएंसी की मनुंग चनबा ओक्रम चुथेक्ता लेरिबा वाटर ट्रीटमेंट प्लान दा थबक तौबा मियोय अमना फोंदोरकपदा इम्फाल तुरेल गी सिंग असि सिंखलगा फिजिग्री
Sununa singba haplaga filter da thajinduna sumthok halagasu angoba machu asi adumak lengdana lei mahik matai sinanaba bleaching powder haplagasu miyam lising thakpa kinare haibagi wakat mayam ama lakle haiba wafam asisu phongdoraki Malemgi mafam kyada pangthok pagum state asida sungarang International Human Rights Day gi thoram paksana pangthokre Indian Red Cross Society Manipur State Branch na sinduna Imphal gi MG Avenue dalaiba masigi office da pangthoki ba thoram da society asigi Vice President Dr. RK Nimai na hai malem sinba thungna chanari ba International Humanitarian Law ISL asi Red Cross Society movement haurakhi badagi thoglakhi bani State asida hojik thokliba irang asina aikodi conflict zone oibanina mioiba ama oina hinglibra hingdabra haiba khangnaba amadi dignity laina hingnanaba human right mangdanaba law asi miyamna khangdaba yadaba oirakle mioiba ama oina dignity laina hingge hairabadi United Nations UN piriba human right ke article sing asi mayak sengna mamutana khangnanaba honabaga loinana right sing asi karamna fangadage haiba khangba mathau tai hainasu mahangna makhatana phongdokhi Tribal Youth Council Manipur TYCM General Headquarter na sinduna tha asigi tarahumdoida lakliba irai numit ke ayu pung 13 makhaidagi democratic oiba mongda wakat mi famna ba sem sakre Imphal gi Dulaland da head office oiba council asigi manakta famgadaba wakat mi fam asigi matangda media and information department TYCM na thadorok pachirol amana hai Manipur da khunda leita duna leiminariba tribal forcing dignity amasung liberty ga loinana phongpham thokpa hak ngak senaba honaduna lakli ngasigi naharol sing jati gi yumbin haiba pandam asigi makha dai khoigi tungi laibak naharol singi khutta leiba haiba si achet pathaja bani maramaduna apunba kholauna Manipur lengakta demand toriba sing chapchana thabak ton thongnaba ama toina khongpham sena lepminnanaba satminnanaba darkar oi masitana tribal force sing chumba ma sumana ba haiba du phangba ngamgani haina su phongdokhi Delhi Maitai Coordinating Committee na sinduna tha sigi tarani thoi da lakliba irai numita Delhi da pangthokadaba protest demonstration da saruk yaruna ba Imphal Thawbal apun balub tal gi mioi tare na saba kangbu ama Imphal thadokre Mamang sei lising ani kunga humdoi gi me ahumdagi haurakhiba irang asina maram oiraga thawai kat khraba thawba sing ningsing yumbi sing yungduna maikhum hangdokpagi thabak makata na Sathakigani loinana lenga asna victim family singda khanaba midyang sangbiu haina peace committee kanglei park Manipur na apel tawrakli Sangai Fast Foundation and Wildlife Wing of the State Forest Department asinduna puwari oiragada ba ahanba sangai gi numit thoram pangthokre Capital City Imphal dagi nongsuplom da kilometer 8 chatlaga leiba Manipur Zoological Garden da pangthokiba thorom da saknaraba wildlife expert sangai Samungau haina khangnaba Dr. KS Samungau Kumbi College ki principal oramba ke Jugeshwar amasung Manipur Zoological Garden ki director L Biramangol Singh nachingba saruyakhi International Union for Conservation of Nature amasung Indian Wildlife Protection Act 1972 ki schedule Wangi makhada sangai si yamna khudong thingai oiraba sajini haina lori bani sa asi kumjalising ama chamapan marifuga mapan da Manipur state ki animal oina su lakthoki bani hauji Manipur Zoological Garden da sangai taraga taret leiri hairi makha tarak pada mapan biba pausing pichari Malem gi mayum makai lejata ba furup singi manung the Muslim community gi miyoi sina yamba oide haina United Nations High Commissioner for Refugee UNHCR gi report amada phongdokre Logi wamada migrant amadi refugee kaya sangsinduna leirakpadagi awaba nanglaba America bo oiraktana balaw khalak pa thorang oina Germany amadi Britain na Syria macha sing sangjafam loduna leiba yaroi haina phongdorakre Pung
ani khudingi prithvi ge koibada koina paiduna leiriba Russia gi Cosmos 2553 satellite space weapon na malem gi lebak amada hekta landarak pa yai haina America gi official singna phongdoragli France tagi Donald Trump na Russia amadi Ukraine ga songnariba lan asi ceasefire tawgadabani hairakibado Ukraine gi President Vladimir Putin Zelensky na yakidre Ukraine gi security leitana ceasefire gi wafam amata yaba ngamloi se machet amada khuyek pinabaduna lan lepa ngamgadaba natte matam sangna peace thamba ngamgadaba wafam khaktada ceasefire gi wari sanagani haiki ISTS rebel group na landabadagi michen oiduna Russia da sangza famloduna leiriba Syria ki President Bashar al-Assad ki manakta sumnagi sana khaktada ton sani henalai mahak malem gi khwaidigi sel paiba losing basingi manungda amani hainasu report asina haire France ki konung Paris ta pangthokiba mifam amada America gi President oigadoraba Donald Trump na Italy gi Prime Minister Giorgia Meloni bu hainingai leitana thagatpa phongdokre America gi President oigadoraba Donald Trump na India dagi haukibi Tulsi Gabbard po leiba asigi yamna maru oiriba Department National Intelligence ki Director oina hakre Syria da Bashar al-Assad ki lengak tu kibadigi achoba saitheng phangbagum laba Russia na Ukraine ga songnariba lan asi lepnaba wari sanaraba yai haina expert singna phongdorakli Malem sinba thungna sabi sang kham thengna hengalakli basida hal singdagi naha singdani hena sokpa heli haina Europe Climate Change Agency Copernicus ki maikidagi phongdorakli Gaza amadi Lebanon da landaduna chauna amang ata thohan khraba matungda Israel gi Prime Minister Benjamin Netanyahu na Syria gi mafam chani gi yankhairom da paksana amukta landa khidriba mahongda Puwari da khwadigi akanba attack chathaduna paksana amang ata thohan khre Sahi yankhai ga mari gi Assad ki lenga tohan khraba matungda Syria gi jail thugaiduna miyoi cha kya rebel group ISTS na maning tamhan khre hairi Syria da ISTS rebel group na khudum sankibaga loinana Bashar al-Assad ki government tuhan khraba matungda rebel group singi khulai paiba militant singna leibak asida leiriba Russia gi maru oiba air base sing amadi military camp singda landaduna khudum chanana bahonari haina phongdorakli panba yabadi hauji ISTS amadi atopa rebel group sing militant sing Russia gi air base sing amadi military camp ki maikai tamna sangsin ba haukhre haina report asida makha tana phongdokli Indonesia da tholiba ichaw amadi landslide ki thodok ta hojik phawbi oina miyoi 10 rom sikre miyoi kaya amana thiba khangdana lairi haire Hamas amadi Israel ga Gaza da sokna duna lakiba lan asida IDF na Gaza da pawlok thok loksin tawba journalist sama kuntra nipalom hatkre journalist sing asi Israel gi attack singda sikibani malem gi oina su chahi asida journalist sama sumna mari rom tongan ba thodok singda sikhi mamang sahidana sama kunga mapalom sikhi haina International Federation of Journalists na phongdorakli Bird flu malem da choba pandemic ama oirak payabagi akiba chawna leire haina United States ki scientist singna phongdokre hojik malem gi lebak ya da sa sanda naba bird flu leina asi miyoi bada sandorok pa thengnare bird flu sandokli ba virus asina miyoi bada sangkraba matung da topa saklon loduna landarak pa yai hairi Russia gi President Vladimir Putin gi James Bond gumba secret agent sakhenbi ana Setman gi nuksi langda malem gi lebak yagi marai bak ning balusing basing thuki haida anna Setman gi punsi wari bondi anna to Russia with love haidba lairikta phongdorakre sahini funi thoi rom surabi secret agent anna Setman gi punsi wari gi lairik asida mahangna phongdoki bada isor gi thawjaldagi phajaba haksangi kya sing amadi saktam Pibirakpa asigi kanaba soidana phangani haiba khangi adumakpo ka hena keba madi sanalu pathoina sidrabasu miyangi pukning singsinna pham haibadudi oiki
Malemgi leibak kayagi lusingbasingbo yamna laina pungning huba ngamba haibadusu oiki. Loinana punsida aina kana amatagi ayaba laukiba leite. Atopa miyoisingna aingondagi oina ayaba laukiba ngaktani. English ki Lords amadi Arab ki Sheikh Fawna aiga puna nungaina lemina ningbagi aningba apamba phongdorakibasu leiki hainasu palle. Philippines talaiba choba maigi sing ama pokhairak padagi miyoi lising marifuga tare lom awaba nangbadagi safagadaba mafam singda thangdoktuna thamkhre. Maigi sing adudagi marik yauba uful amadi maiku sing paksana sandorak padagi leiba sigi flight service thingzin kre. Philippines ki government maigi sing pokhairak paduda hu chenba gya singsu paithorak para hainasu yamna kupna thizin humjin bagi thabak singsu paikhat kre. इंडिया की फॉरेन सेक्रेटरी विक्रम मिश्राना बांग्लादेश के इंटरिम गवर्नमेंट की चीफ एडवाइजर मोहम्मद यूनुस का निथौकाबा नुमित उनखिबा अमदा लेबाक अनि की मरक्ता लेनरिबा मरी सिंगदा कुपसिलिबा लेचिन अदु सेंगदोकननबगीदमक अपील तौख्रे हाइरे. बिजनेसमैन जॉर्ज सोरोसना फंड थादबा मीडिया हाउसिंग अमसुंग थिंग टैंक सिंगा कांग्रेस लुसिंग बी सोनिया गांधी गा मरी सिंग लेनबगी सिरखिबा मराल सिंगी मतांगदा रूलिंग गी बीजेपी अमसुंग ओपोजिशन एमपी सिंगी ब्लॉक अमगा चाउना मुकनखिबा अमगी मतुंग लेबाबोकपा नुमिता हाउस की मिफम लोइगदबगी पुंग खरगी मांगोइनना पार्लियामेंट एजोल तौख्रे. कोविड-19 पेंडेमिक की मतमदगी हौना फ्री रेशन पीरिबा माइग्रेंट वर्कर सिंगिदमक जॉब opportunities amasung capacity building semnanabagi mathau tabadu chena palladuna ningthokaba numita Supreme Court na freevising asi matam kayam sangna piba ngamkhigadoribano hangkhre. Laibak amada majority oiba community gi lengak leigadabani haina High Court Judge amana phongdokibo wafam sing aduna achobo wathok ama thohalakre amasung mahaki mayokta thabak lokhananaba demand singsu tawkhre. High Court asigi sitting judge Allahabad High Court ki sitting judge Justice Shekhar Kumar Yadav na ngangkibo wafam sing adu khangjille haina Supreme Court nasu phongdokhre. RJD Chief Lalu Yadav na लेबाबोक नुमिता वेस्ट बेंगल चीफ मिनिस्टर अमसुंग तृणमूल कांग्रेस की सुप्रीमो ममता बनर्जी बु सोइदनमक इंडिया ब्लॉक लुसिंगबा याहनगदबनी हाइख्रे. प्राइम मिनिस्टर नरेंद्र मोदी मांगहन ताहननबा किहंदुना मोबाइल ट्रैफिक पुलिस हेल्पलाइन दा मेसेज अमा थारखिबनी हाइबा मसाई सही 53 सुरबा मियोय अमा राजस्थान के आजमेरदगी फारे हाइना ऑफिशियल अमना निंथौकाबा नुमिता फोंदोख्रे. पुणे डिस्ट्रिक्ट बीजेपी MLC जोगेश दिनेकर की मखुरा सखंगदबा मियोय सिंगना फारगा पुख्रे अमसुंग हाटख्रे हाइना पुलिस ऑफिशियल अमना फोंदोरकली. टॉप 11 खोंसत अमगिदबा मॉस्को द डिफेंस मिनिस्टर राजनाथ सिंह थुंकीबा निंथौकाबा नुमिता न्यू दिल्ली द खुसिनरखिबा इंडियन नेवी की लान की जहाज अदो साननबा पुनबा थबक अमगिदमक सही सांगना लान तौनरकलिबा रशिया अमसुंग यूक्रेन न तोंगान तोंगान थबक तौखी हाइरे.
Uttar Pradesh Banda Baharaj Highway da lam khopsilaga sabani haina authorities na haiduna sahi tara manga suruba moks amagi charuk ama local authorities na ngarang thugai khre haire hauze mo maka tarak pada sanabgi pau pijare India na kumjali singani kunga taruk phawgi manung da mapong phaba sporting power ama ohengi haiba tarabadi grassroots development afaba governance structure ama lahenduna talent jokhat pa masung hawgalak libana ha simbu professional athletes ohenana ba ko ecosystem ama semgat pa mathau tai haina Union Sports Minister Mansukh Mandaviya na lebapok panumita phongdokre Defending champion India gi Deepika na chankiba health trick goal gi mateng na Oman na yumbu oiduna leiba sigi city Muscat sathariba women's junior Asia hockey cup lisingani kunga mari gi ningthauka ba numita sanakiba match da Malaysia bo pansil manga sunoda maitiba pikre tournament asigi puwari de India na Malaysia gi mathakta mai pak pasina thangna na ahumlak subani lisingani tara manga gi edition da India na Malaysia bu pansil mapan amada maitiba piki aduga lising ani kunga humdoi gi edition dana ani amada maitiba piki France ki World Cup winning striker Kylian Mbappe na handakta Lionel Messi amadi mahaka lainariba mari gi matangda miyamna khangnadaba sengbo wafam ama phongdokkibaga loinana Messi na PSG da training chathaba ubada mahak sauningba phauki haikre Kylian amadi Lionel matam amada Paris Saint-Germain da PSG punna sanaminarki Kylian amadi Messi na kumjali sing ani kungani thoigi Qatar na yumbu oiduna pangthokiba FIFA World Cup manungda khwadi fazaraba matching gi manungda ama oina final da thengaina ki final match adu goal ahum da draw ta khraba matung Argentina na penalty shootout ta mai paktuna title lokhibani Argentina ki star Lionel Messi sahi kulom ki matung da ahan boina fifth pro world 11 da yaurakhidre sahi asigi list asida Champions League winner Real Madrid dagi sanaroi taru amasung Manchester City dagi sanaroi mari yawbangamkre Under 18 high jump champion Haryana gi nupi macha Pujana Bhubaneswar ki Kalinga Stadium da sathariba Nation Junior Athletics Championship ki hepta lon inventa puna point lising mga chama sumna ani phangduna anoba national record ka loinana gold medal laukre Bayern Munich's goalkeeper Manuel Neuer rif kaibadagi sahi asigi lemhoriba matam kharda sanaba yauraroi haina coach Vincent Kompany na Champions League ki Shakhtar Donetsk sanagadoriba match asigi mangoinana phongdorakre India ki nupa amasung nupi ki team sing Hong Kong China da sathariba World Squash Team Championship lising ani kunmari da not qualify oikre Punjab ki Ludhiana da tha sigi tara mathoi digi tara taret phawba sathagadaba humphunipan suba National School Games lising ani kunmari Netball under 17 nupa amasung nupi da saruk yagadaba state ki nupa tara nithoi amasung nupi tara ga nithoi ga loinana official ani Imphal thadokre Kho World Cup lising ani kun manga da national coaching camp ta saruk yanana ba Manipur dagi nupa mari nupi kho sanaroi ani sinam location amasung nongthombam eli khalakle Belarus ki Arina Sabalenka na sahi asigi khongsat loisin khibada mahaki career da ihan hanboy na WTA Women's Tennis Association Player of the Year lising ani kunga mari takre award asi Grand Slam title ani phangkraba matung da ahan boy na phangkibani Arina Sabalenka na sahi asida match humfuga taru mai paklaga match taraga mari na mai thikibaga loinana prize money da chaurak na US dollar million tararom su phangpangamki
Spain की फुटबॉल टूर्नामेंट कोपा डेल रे लिसिंग अनि कुनमरी कुनगमंगा सीजन की लास्ट 32 राउंड की ड्रॉ हौकिबा निंगथौकाबा नुमिता पांगथोखिबगा लोइनना रियल मैड्रिड अमदी बार्सिलोना ना मथंगसिना फोर्थ डिवीजन क्लब अनि डिपोर्टिवो मिनेरा अमदी बार्बाडोस का लंबा तौननबा सेम साख्रे स्कूल गेम्स फेडरेशन ऑफ इंडिया की मीटिंग मखाद उत्तर प्रदेश ना युम्बु ओरगा ngarangdagi BSU Varanasi Hindu University की ग्राउंड दा हुमफुगा निपान सुबु नेशनल स्कूल गेम्स अंडर 14 बॉयज वॉलीबॉल चैंपियनशिप लिसिंग अनि कुनमरी हौख्रे मणिपुर पुल एदा उत्तर प्रदेश असम अमसुंग CBSE गा तामिनरी मणिपुर की अहानबा मैच दा असम बु सेट अहुम अमदा माइथीबा पीख्रे एशियन हॉकी फेडरेशन असेंदुना ओमान युम्बु ओरगा पांगथोखिबा हॉकी जूनियर एशिया कप लिसिंग अनि कुनमरी दा इंडियाना चैंपियन ओरकपदा सरुक याकीबा मणिपुरी सानरोय थौसोम किंगसन हॉकी यूनियन लारियंगबम लेकाय नंगरांग हराव तयामना ओख्रे अमदी इंडियाना युम्बु ओदुना नेव दिल्ली दा सथारिबा कुनसुबा एशियन वुमेन्स हैंडबॉल चैंपियनशिप लिसिंग अनि कुनमरी की हौखिबा नोमाइजि नुमिता सानखिबा मैच अमदा इंडियाना सिंगापुर बो 35 कुनगनिथोय दा माइथीबा पीखिबदगी टूर्नामेंट असिदा मखोयगी ख्वादी फजबा मफम कन्ननबगी खुदोंचाबा अमा फंख्रे लोइसिलकपदा मरोइबा पाव अमुहना इम्फाल दा मियोय लाख क्याना फसफागी मायोक्ता खोंगसत चतख्रे इंडिया लेंगाक मसागी मरमदम ओइना उरक्तबदगी मणिपुर दा मरोमदम लेंगाक सेननबगी वाफम थोलकपनि हाइना नंदोलवांग हाइख्रे कंगला फूड प्रोडक्ट्स के गेटा बॉम्ब थमलमले हाइरे कुकी MLA सिंगना जंतर मंतर दा खोंजंग संगसिनख्रे चेयरपर्सन धनकर दा नो कॉन्फिडेंस मोशन थांगतख्रे निंगथौजा लंचागी डॉक्यूमेंटरी चरा इयोंग कोलकाता इंटरनेशनल फिल्म फेस्टिवल दा उतख्रे मणिपुर की इरांग सेंटर अमदी स्टेट ना लोइसिनगदबन हाइना कोर्ट ना फोंदोरगे कुकी UG सिंगी सेनखाइ ना टेंकर सिंग थाउ सिंगलोइदबु की फिवम दा लागले यूनाको रेसिडेंशियल स्कूल की महिरोइसिना सावमुंगदा लेबा रिलीफ कैंपता मतेंग पांख्रे मणिपुर की लौमी सिंगी लुपा करोड़ 38 लाख 63 थादोख्रे हाइरे बीजेपी ने कुकी किरिबा करिगिनो हाइना ओ जोइना हंख्रे अमदी इम्फाल तुरेल की सिंग ngौरकपदगी थकपा किनारे टेलीपति हप्तागी मपादना मियोय क्याना इरुजसिले फता हौदी सामसिले हाइबा वाफम फोंदोरगे पिजरिबा पाउसिंग असिगा लोइनना हौजिकी दिनुक्तिगी फोंगलिबा पाउसे सिंगदगी लौथोकसबा मरोइबा पाउसिंग मियामदा पिजबा लोइसिनजरी मखा तारकपदा मतम वाफम अमदी राशिफल की थोरम मयाम पुना तामिनसे हौजिकी पुनमकपु पुष्परानी लाइश्रम नामुका हना खुरुमजरी
Yamna tabiriba madi mideng tabiriba singbu nirmla thangjamna taram nokjari. Putuna lakjariba si matam gi wafam amadi rasifal. Ngasigi ahanbada laukhatjariba sanalaibak editorial kalamdagi laukhatjaba matam gi wafamda Manipur da surgical strike hariba asini Imphal amasung Delhi da leptana protest tawnabagi Mahai Fanghalu, electronic media da Manipur da thawliba irang asiga mari lainana kana nainabada kana gumba kharana surgical strike tawgadabani haina mod phongdoknaba yauri adubu surgical strike asidi akaknaba mafamda natragana akaknaba miyoi kharada chathaba makhalgi lanmigi operation ni pandam adu fangnanaba honabada micham yamda natragana akoibada collateral damage yariba makai fangaloidabani masigumba makhalgi strike asi mapung oina India gi mayokta thabak tawba khulai paiba terrorist sing da hek chathai leibak asigi maru oiba mafum kharada terrorist attack tawraktuna micham yam hatkibaga mari lainana India na kumjali sing aniga tra tarukta LOC da surgical strike tawduna terrorist sing hatkibagi thodok sing laike asigumna sigumba makhalgi strike asi hauzik Manipur da thokliba kangluk irang asiga mari laina halaga tangdo laitaba pibam ama purakna bagidama chathabagi tangai fadaba laibra haibasi aikoina koipumna makna nainaba changi aikoina nainagadori basi makhoida karigi damak surgical strike tawgadori bano amasung maduna kanaba kari fangadori bano haibasine surgical strike tawraga irang nemhan bangamgani haina lawba taragadi India government ki firipsi hana mayak sanghan bagi tangai fadaba lai maramde India government na Manipur gi issue asida lofam thokpa executive decision lawdi maru oina kuki khulai paiba singe thabak thoram singda central force singna maning tamhaliba masimakna makhoigi mathakta surgical strike tawbagi kanaba karisu leiroi ahanbada tawgadaba thabakti lona yadaba nongmai pairaga chatliba kangbu sing central force singna una thadokliba sing asigi midyeng hongbagi tangai fadaba lei somdana Chami nagani, thakmi nagani, tumi nagani, aduga asomdana surgical strike tawna warib lauragadi maduna kanaba fangani hairiba akang ahising adu kayam yamna khangba kangbuni haina lawbi yabagi haiba wahang lakli tha taramapal haukraba Manipur gi irang asi matangda hauzikti Manipur khakta natana Delhi dagi sho ayamba matamda protest taw urakle makhoigi wakhalonda irang asi central government na loishin mangamgani haina khanbanani maram aduna central government ki akhanaba mijeng adu changhanana ba Imphal da wakat mi phamba natrangna rally chatpadu kanaraktre haina lawraga Delhi da mijeng thamnarakpani adubu aikhoina khangminagadaba amadi Manipur da hatnariba kangbu sing asi miyoiba ngangtani aikhoigi swaida laiminarambani aikoi maselbu yanaragadi migi mateng laurubagi kari kanarugani aikoi masel yasinaba ngamdragadi central government oinadi irang nemthananaba central forcing thazilakpa amasung afaspa mathang thamjilakpa haibasi natana atopa lambi leirakloi surgical strike tawrage irang asi nemthagani hairagadi koki singsu sigani maitai su sigani madugi collateral damage mayam amasu fangani aikoi hantok piraga irang nemthaba haibasibu kanglup anigi wakhal taba mi singna pambra surgical strike haibasi kuki khaktada tawbu yaroi maitai da sutorakani matamduda nakoi pumnamak wagani amasung nupi angang kayagi ikai khumnaba mangalakani masigumba febam ama lairingai sida ngarang New Delhi da Rashtriya Sarpopari Sangathan kauba Hindugi organization amana yamna chauna protest tawkhre organization asina Bangladesh da Islamic radical singna Hindu sing tamthina otpiba amasung Manipur da thokliba kangluki irang asiloishinana ba India government da surgical strike tawgadabani haina demand tawri Manipur gi hairagadi thokliba irang asina internal security da yamna sathina sokhale amasung constitution na piba miyoibagi phangpham thokpasing loinamak matpikre hauzikna amuk central forcing mathang thazilak libanina makoina amuk aikoi pumnamak ki phangpham thokpa haksing matpa hawraklagani afaspa haibasimak miyoibagi hak kham thengna matpa while tawdana mi hatpagi ayaba piraba
ekni masisu amuk thoraklaroi pakthoraklabani matang asida panjaning wafamdi aikoina surgical strike ta midyang thambagi mahuta Manipur lenga ki midyang makhada khundaminari ba furup sing nungsi chanana bagi tat khraba langla adu amuk punsinduna mahausagomna nungsi chanana leminaba pharoidra haibasine masina tragadi kuki sing su maitai chu animak security force sing na ka henba jaiteng fanglagani maram aduna aikoi masel ing tappa puraknaba wakhal taminasi haisaninge masini pujarak libang asigi matam-matamgi wafamda makha tarakpada asigi rasifal amuk mayam puna midyang taminasi ahan bada mes rasi section hotna jagani pangthok ning bakharadi mai pakna pangthok lagan loisilak lagani anoba pole be yaragani mingchat hengat pap numit ni pakang loisabi singgoina matjana gani mairoi singgoina losing hengat lagani bris rasida waroba asauba leibana thoram pangthok pada chai nargani akan bawa hai sinagadaba fagani luching basing nadi chanbiragani pakang loisabi singgoina muknagani mairoi singgoina wakal fakchin gani mitun rasi khudong cha mayuknaba sel fangba pot leiba yaba itak thong basingna chanbiba lamdo chatpa mi tinaba kanagani imungda santi leragani pakang lesabi singgoina nungsinagani mairoi singgoina hotnaningani karkat rasida hakchang fagatnaba hotna jagani sel fangba chatpa managani luching basingna di chanbiragani sagaina tinaba singna di yengthigani thoram di pangthok lagani pakang lesabi singgoina wakal managani mairoi singgoina budi hengatlagani singarasida chection na hotna jagani tongmang yenglaga thabak tawgani kalakpa mi masing yamlagani luching basingna di nungsibiragani imungda charang nagani pakang leisabi singoina lau tawnagani mairoi singoina honaning loi kanarasi hakchang wakal nungai wakhalni lauthok chathok pinana bayami masing yamlagani mi mateng panglodaba fagani thabak macha di pangthok lagani pakang leisabi singoina warau nagani mairoi singoina wakal changning daba oi tolara sida hotna jaman kana ba marup tagi luching basing dagi mateng phangba numit ni apon basen pam phanglagani mamal yamba pot leibe yaragani santi leragani pakang leisabi singoina machana gani mairoi singoina losing henga lagani prisirasi hakchang wakal thabak to hana jaman kana gani luching bo oiragani changyang nawada afa phal phanglagani lamtu chatpa mi loina badi kana gani pakang leisabi singoina nungsina gani mairoi singoina hotna ningani danurasida thabak chel asida afawa namitni itak thong masing na nungsibiba chanbiba mateng pibiba hengatpa mingchat hengatpa aigi mi masing yamba namitni pakang leisabi singgoina wakal managani mairoi singgoina budi chawkhat lagani makarasi asawana oijaba mangjaragani cheksindrabadi sokanba khatna ba sel hena chatpa namitni jangjarakpa kangkhatluganu santi leite pakang leisabi singgi oina muknagani mairoi singgoina wakal changloi kumbarasi wangang muda mitina wada hai singdrawadi to khai tagan gani sel pitok pisin da hai singani zoba singna di chanbiragani pakang leisabi singgi oina lau tawnagani mairoi singgi oina charang nagani aribida minerasi wakal hena lang ba amana tangan amakhan banumini thoram di pangthok lagani mamal yamba pot leibe yagani mingchat hengal lagani imungda charang nagani pakang leisabi singgi oina warau nagani mairoi singgi oina hotna ningloi masini pujarak libanga si matamatang iwafam amade rasifal nungti fong liba pau che singdagi lauthok chaba maru eba pau tabiriba pumnamakpu nirmala thangjamna amukahana khurumjari Imoino Sinaisang Wangjang Haitupokpi Awang Laikai Yangabam Lairak Mafam Asida Rani Fi Sabiningba Amadi Sabatam Biningba Miyoishina Kodong Chaba Silobiyo Mafam Asida Laifam Safam Matik Chana Pizagani Loinana Relief Camp Talaiba Miyoisinda Hena Kodong Chaba Pizagani Mafam Asida Lakpiduna Kodong Chaba Silobiyo Contact number Pizari 9863-044-822 Amukdanggana 9863-044-822 Loinana 98